ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯨꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯅꯤ ꯌꯨꯝꯊꯪꯅꯕ ꯑꯅꯤꯗꯨ ꯑꯌꯨꯛ ꯑꯁꯤꯗ ꯆꯔꯣꯏ ꯀ꯭ꯋꯥꯛꯇꯨ ꯃꯉꯥꯏ ꯑꯃꯅ ꯍꯦꯟꯗꯤ ꯑꯃꯅ ꯋꯥꯠꯇꯤ ꯑꯗꯨꯃꯛ ꯈꯠꯅꯔꯤ ꯆꯥꯎꯕꯤꯅ ꯋꯣ ꯑꯩꯒꯤ ꯏꯆꯥꯗꯤꯅꯦ ꯅꯪꯒꯤ ꯅꯆꯥꯒꯨꯝ ꯏꯔꯥꯡ ꯄꯥꯠꯇ ꯁꯛꯇꯥꯕꯤ ꯂꯤꯝꯂꯩ ꯉꯥ ꯅꯠꯇꯦ ꯂꯝꯖꯥꯎ ꯅꯤꯈꯪꯗ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯅꯥꯏꯗ ꯅꯨꯄꯥ ꯑꯃꯒꯃꯨꯛ ꯒꯥ ꯂꯥꯡꯕ ꯍꯩꯕꯤ ꯅꯠꯇꯦ ꯇꯝꯐꯥꯁꯨ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯁꯝꯕꯜ ꯋꯥꯡꯃ ꯑꯗꯨꯗꯒꯤ ꯅꯆꯥꯕꯨꯅ ꯑꯁꯦꯡꯕ ꯑꯔꯪꯕ ꯁꯅꯥꯒꯨꯝ ꯈꯟꯅ ꯐꯖꯅ ꯋꯥꯍꯩ ꯈꯣꯟꯊꯣꯛ ꯊꯥꯕ ꯍꯥ ꯑꯗꯨꯒ ꯃꯤꯆꯥꯕꯨꯅ ꯑꯃꯟ ꯑꯇꯥꯒꯨꯝꯅ ꯈꯟꯗꯨꯅ ꯊꯅꯨꯡꯗ ꯋꯥ ꯂꯣꯠꯄ ꯃꯤꯗꯤꯅꯦ ꯌꯨꯝꯊꯪꯅꯕ ꯍꯩꯅꯖꯗꯦ ꯌꯨꯝꯁꯦ ꯀꯔꯥꯏꯗꯅꯣꯃꯨ ꯍꯣꯡꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯑꯣ ꯍꯣꯡꯒꯦꯁꯨ ꯍꯣꯡꯕꯤꯔꯣ ꯑꯗꯨꯅ ꯑꯗꯨꯝ ꯋꯥꯏ ꯁꯪꯉꯦ ꯅꯪꯅ ꯍꯣꯡꯉꯣ ꯍꯥꯏꯔꯒ ꯑꯩ ꯍꯦꯛꯇ ꯍꯣꯡꯂꯅꯤꯅꯦ ꯑꯣ ꯇꯧꯁꯤꯟꯅꯔꯒ ꯂꯝ ꯑꯁꯦ ꯅꯈꯣꯏꯗ ꯅꯃꯥ ꯄꯥꯜꯍꯧꯗꯧꯔꯤꯗꯣ ꯈꯪꯖꯔꯦ ꯍꯟꯗꯛꯇꯤ ꯆꯥꯎꯕꯤ ꯑꯗꯨ ꯍꯦꯟꯅ ꯁꯥꯎꯔꯗꯨꯅ ꯅꯪꯒꯨꯝꯕꯒꯤ ꯅꯔꯝꯕꯨ ꯑꯩꯅ ꯀꯔꯤ ꯀꯂꯛꯆꯔꯨꯅꯦꯒꯦ ꯕꯦꯝꯃ ꯅꯪꯒꯤ ꯂꯝ ꯈꯨꯕꯤ ꯃꯃꯥꯏꯃꯨꯛꯇꯪ ꯆꯥꯎꯕꯗꯨꯗꯤꯅꯦ ꯑꯃꯥꯡꯁꯪ ꯁꯥꯎꯕ ꯐꯥꯎꯕ ꯀꯣꯟꯅꯔꯣꯏ ꯃꯃꯥꯅ ꯉꯁꯥꯏꯗꯒꯤ ꯂꯥꯎꯅꯔꯤꯕꯗꯨ ꯇꯥꯕꯗ ꯂꯩꯁꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯑꯁ ꯌꯥꯔꯦ ꯇꯣꯛ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯩꯁꯨ ꯅꯠꯇꯕꯗ ꯂꯩꯀꯥꯏ ꯈꯨꯃꯩ ꯑꯣꯏꯅꯕ ꯇꯥꯔꯦ ꯆꯪꯉꯣꯁꯦ ꯆꯥꯛꯇꯨꯝ ꯊꯣꯡꯉ ꯂꯥꯛꯑꯣꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯈꯥꯝꯖꯟꯖꯕꯅꯤ ꯆꯥꯎꯕꯤꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯇꯝꯐꯥ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯍꯦ ꯃꯥꯒꯨꯝꯕ ꯑꯃꯅꯁꯨ ꯑꯁꯛ ꯎꯁꯤꯠꯇꯕ ꯃꯈꯣꯏꯒꯤ ꯃꯆꯥꯅ ꯑꯩꯒꯤ ꯏꯆꯥꯗꯒꯤ ꯀꯌꯥꯝ ꯍꯦꯜꯂꯗꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯃꯇꯥ ꯑꯍꯨꯝ ꯑꯗꯨ ꯆꯪꯈꯣꯟꯕꯤ ꯍꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯆꯦꯡ ꯀꯨꯞꯁꯨ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯂꯩꯁꯤ ꯃꯇꯥ ꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯣꯝꯕꯤ ꯅꯈꯣꯏ ꯅꯃꯥꯗꯣ ꯈꯔ ꯈꯥꯡꯕꯗꯅ ꯑꯩꯈꯣꯏ ꯃꯥꯒ ꯍꯦꯛꯇ ꯈꯠꯅꯗꯨꯗ ꯇꯧꯔꯒ ꯂꯩ ꯌꯨꯝꯊꯪꯅꯕꯒ ꯑꯣꯏꯔꯦ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯣ ꯅꯪꯕꯣ ꯇꯣꯝꯕꯤꯁꯨ ꯆꯦꯡ ꯀꯨꯞꯁꯨ ꯑꯗꯨ ꯆꯥꯅ ꯑꯗꯨꯕꯨ ꯑꯩꯅꯔꯣꯏ ꯏꯕꯦꯝꯃ ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ ꯅꯈꯣꯏ ꯅꯃꯥꯁꯨꯅꯤ ꯃꯆꯤꯟꯗꯤ ꯑꯣꯈꯥꯛ ꯀꯟꯕ ꯖꯥꯠꯅꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤꯅꯒ ꯂꯩꯀꯥꯏ ꯏꯇꯥꯔꯣꯏꯒ ꯑꯣꯏꯔꯝꯗ꯭ꯔꯕ ꯏꯃꯥꯅꯤꯒꯤ ꯃꯇꯧꯁꯤꯗ ꯎꯅꯔꯤ ꯈꯨꯗꯤꯡꯒꯤ ꯁꯝ ꯐꯣꯏꯅꯕ ꯁꯣꯏꯔꯣꯏ ꯆꯪꯈꯣꯟꯕꯤꯅ ꯀꯩꯅꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯈꯠꯅꯔꯤꯔꯣ ꯑꯁ ꯅꯣꯏ ꯅꯃꯥ ꯑꯅꯤꯁꯦ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯔꯤꯅꯦ ꯍꯥꯏꯕ ꯎꯅꯕ ꯁꯨꯛꯌꯥ ꯌꯥꯅꯗꯤꯌꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯃꯤꯗ ꯈꯪꯗꯦ ꯏꯕꯦꯝꯃ ꯑꯗꯨꯝ ꯈꯠꯅꯗꯅ ꯂꯩ ꯃꯔꯛꯁꯤꯗ ꯅꯪꯗꯤ ꯀꯩꯝꯇ ꯌꯥꯎꯖꯕ ꯅꯠꯇꯦꯗꯣ ꯑꯩꯈꯣꯏ ꯑꯅꯤꯗꯤꯅꯦ ꯍꯨ ꯄꯥꯝꯃꯤ ꯑꯣꯏꯔꯤꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯁꯦꯜ ꯈꯠꯅꯗ꯭ꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯣꯝꯕꯤꯅ ꯍꯣꯏꯗ ꯑꯗꯣ ꯃꯆꯥ ꯇꯤꯟꯅꯕꯗ ꯃꯃꯥ ꯍꯥꯟꯅ ꯌꯦꯡꯉꯣ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯕꯅꯤꯀꯣ ꯂꯩꯁꯤꯅ ꯏꯁ ꯅꯪꯒꯤ ꯋꯥꯇꯥꯗꯨꯗꯤ ꯃꯔꯩ ꯑꯃ ꯌꯥꯎꯗ꯭ꯔꯣ ꯍꯥ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯆꯪꯈꯣꯟꯕꯤꯅ ꯌꯥꯔꯦ ꯅꯣꯏꯅꯤ ꯑꯣꯏꯅꯅꯦ ꯉꯁꯤ ꯈꯠꯅꯔꯛꯄ ꯁꯣꯏꯔꯔꯣꯏ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯝꯐꯥ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯃꯄꯥ ꯇꯣꯝꯕꯤ ꯅꯄꯥꯗꯣ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯑꯝꯇ ꯍꯥꯏꯌꯨꯅꯦꯍꯦ ꯁꯥꯔꯤꯉꯩꯁꯤ ꯆꯥꯍꯧꯅꯅꯕ ꯇꯣꯝꯕꯤꯒ ꯊꯥꯕꯜꯒꯁꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯆꯥꯛ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯕ ꯍꯧꯋꯤ ꯊꯥꯕꯜꯅ ꯑꯩ ꯃꯃꯥ ꯅꯪꯅ ꯌꯨꯝꯊꯪꯅꯕ ꯃꯥꯒꯤ ꯆꯥꯎꯕꯤꯗꯨꯒ ꯇꯣꯏꯅ ꯈꯠꯅꯕꯗꯨ ꯑꯩ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯀꯣ ꯌꯦꯡꯉꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯒꯁꯨ ꯃꯇꯥ ꯁꯥꯟꯅꯔꯤꯕꯅꯤꯗꯣ ꯍꯌꯦꯡꯅꯦ ꯃꯃꯥꯟꯅꯕꯤ ꯃꯁꯦꯜ ꯄꯨꯟꯕ ꯇꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯅꯔꯛꯑꯣꯏꯀꯣ ꯊꯝꯕꯥꯜ ꯆꯥꯛ ꯑꯗꯨ ꯆꯥꯛꯈꯣꯝ ꯑꯃ ꯍꯨꯛꯇꯨꯅ ꯍꯥꯏꯔꯛꯏ ꯇꯤꯟꯅꯗ꯭ꯔꯒ ꯐꯔꯦ ꯀꯩꯗꯧꯔꯒꯦ ꯃꯈꯣꯏ ꯃꯆꯥꯒ ꯏꯆꯥꯒ ꯇꯤꯟꯅꯕꯗꯣ ꯑꯩꯅꯁꯨ ꯄꯥꯝꯗꯦ ꯕꯦꯝꯃ ꯅꯪꯅꯦ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯅꯦ ꯅꯛꯁꯤꯟꯅꯅ ꯇꯤꯟꯅꯒꯅꯨꯀꯣ ꯏꯆꯥꯗꯤꯅꯦ ꯃꯈꯣꯏ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯗꯕ ꯌꯥꯗꯕꯅꯤ ꯇꯣꯝꯕꯤꯅ ꯍꯣꯏ ꯕꯩꯃ ꯑꯩꯁꯨ ꯈꯪꯉꯤ ꯃꯁꯤꯒꯤ ꯂꯩꯁꯤ ꯍꯥꯏꯕꯤꯁꯦ ꯑꯍꯩ ꯑꯄꯥ ꯌꯥꯝ ꯁꯥꯕꯅꯤ ꯑꯩꯅꯒ ꯌꯥꯝꯅ ꯇꯤꯟꯅꯅꯤꯡꯗꯨꯅ ꯇꯤꯟꯅꯈꯤꯕꯒꯤ ꯅꯠꯇꯤꯌꯦ ꯃꯁꯤ ꯊꯥꯕꯜ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯃꯃꯥꯡꯒ ꯆꯞ ꯃꯥꯟꯅꯔꯗꯅ ꯅꯪ ꯑꯃꯁꯨ ꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯕꯤ ꯏꯟꯁꯥꯡ ꯑꯗꯨ ꯃꯟꯅ ꯕꯦꯝꯃ ꯅꯪꯅꯦ ꯑꯁꯤꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯆꯥ ꯑꯁꯤꯒ ꯀꯥꯒ ꯌꯥ ꯅꯣꯛꯇꯨꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯗꯣ ꯑꯩ ꯄꯥꯝꯗꯦꯀꯣ ꯌꯦꯡꯉꯣ ꯅꯄꯥꯅꯒ ꯂꯪꯐꯩꯗ ꯂꯩꯈ꯭ꯔꯦ ꯌꯨꯝ ꯑꯁꯤꯗ ꯏꯃꯥꯏ ꯆꯥꯗꯅ ꯂꯩꯔꯤꯁꯦ ꯍꯌꯦꯡ ꯄꯣꯠꯁꯦꯝ ꯅꯨꯡꯁꯦꯝꯒ ꯇꯧꯁꯤꯜꯂꯛꯑꯣ ꯍꯥ ꯊꯥꯖꯜꯂꯗꯤ ꯀꯝꯗꯧꯅꯤ ꯂꯩꯁꯤ ꯅꯣꯛꯇꯨꯅ ꯑꯁ ꯏꯃꯥ ꯃꯣꯏꯒꯨꯝꯕ ꯑꯃꯅ ꯑꯗꯨꯝꯕ ꯇꯧꯕ ꯍꯦꯛꯇ ꯌꯥꯄꯣꯟꯇꯦ ꯑꯩꯗꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯇꯒꯤ ꯍꯦꯟꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯅꯦ ꯏꯆꯥꯅꯅꯦ ꯈꯨꯗꯤꯡꯃꯛꯇꯒꯤ ꯍꯦꯟꯗꯕ ꯌꯥꯗꯕꯅꯤ ꯃꯗꯨꯗ ꯆꯪꯒꯗꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛꯅꯦ ꯑꯔꯨꯞ ꯑꯔꯥꯡꯒꯤ ꯐꯤꯖꯦꯠ ꯑꯩꯅ ꯂꯣꯏꯅ ꯁꯣꯠꯂꯒ ꯑꯣꯏꯔꯕꯁꯨ ꯅꯪꯉꯣꯟꯗ ꯂꯩꯗꯧꯔꯤꯕꯅꯤ ꯏꯆꯥꯒꯤ ꯑꯁ ꯏꯃꯥꯒꯤ ꯋꯥꯁꯤꯗꯤꯀꯣ ꯍꯥꯏ
ꯃꯃꯥ ꯑꯁꯤ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯧꯅꯅꯦ ꯑꯩꯒ ꯃꯔꯨꯞ ꯁꯥꯟꯅꯔꯛꯂꯤꯕꯅꯤꯅꯦ ꯃꯕꯨꯛ ꯆꯦꯟꯈꯤꯗ꯭ꯔꯕ ꯃꯥꯅ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕ ꯊꯥꯕꯜ ꯑꯁꯦ ꯅꯍꯥꯟꯋꯥꯏ ꯅꯃꯥ ꯑꯩꯒ ꯄꯥꯛ ꯇꯠꯄ ꯃꯈꯩ ꯅꯨꯡꯁꯤꯅꯔꯛꯂꯤꯕꯅꯤꯅꯦ ꯃꯥꯅ ꯅꯝꯗꯅ ꯃꯨꯜꯂꯒ ꯂꯩꯈ꯭ꯔꯤꯕꯅꯤ ꯂꯩꯁꯤꯡꯉꯛꯅ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ ꯑꯁꯦꯡꯕꯔꯣ ꯑꯁꯦꯡꯕꯅꯤꯅꯦ ꯑꯗꯨꯗꯒꯤ ꯅꯃꯥ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯅ ꯃꯈꯣꯏꯒ ꯌꯨꯝꯊꯪꯅꯕ ꯅꯄꯥꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤꯅꯤ ꯄꯨꯔꯥ ꯇꯧꯕ ꯉꯝꯕꯤꯅꯤ ꯍꯩ ꯅꯨꯄꯥꯒ ꯀꯣꯏꯔꯁꯨꯅꯦ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗꯒ ꯈꯪꯍꯜꯂꯨꯅꯨꯀꯣ ꯑꯃꯨꯛ ꯃꯨꯟꯕꯤ ꯂꯥꯛꯄꯤꯈꯤꯅꯤ ꯏꯁ ꯏꯃꯥ ꯃꯥꯒꯨꯝꯕ ꯃꯅ ꯑꯩꯉꯣꯟꯗꯒꯤꯒ ꯅꯨꯄꯥ ꯃꯨꯟꯕ ꯍꯦꯛꯇ ꯃꯨꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦꯗ ꯍꯣꯏꯅꯦ ꯑꯗꯨꯕꯨꯕ ꯆꯦꯛꯁꯤꯟꯕꯗꯤ ꯌꯥꯏꯗꯅꯗꯣ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯌꯥꯡꯕꯤꯅ ꯁꯤ ꯆꯥꯎꯕꯤꯌꯥ ꯀꯩꯅꯣ ꯅꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯈꯠꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯅꯦ ꯑꯩꯈꯣꯏꯗꯤ ꯌꯨꯝꯕꯨ ꯍꯣꯡꯂꯁꯤꯔꯥ ꯈꯜꯂꯕꯅꯤ ꯌꯨꯝꯊꯪꯅꯅꯁꯨ ꯂꯩꯃꯤꯟꯅꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯕꯦꯝꯃ ꯁꯤꯅꯤꯁꯦ ꯌꯨꯝꯊꯪꯅꯕ ꯐꯠꯇꯕ ꯍꯥꯏꯁꯦ ꯈꯨꯗꯤꯡꯃꯛ ꯐꯠꯇꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅꯒ ꯊꯕꯛ ꯑꯃ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯃꯃꯤꯠ ꯃꯅꯥꯁꯤ ꯀꯣꯔꯣ ꯀꯣꯔꯣ ꯑꯣꯇ ꯌꯦꯡꯉꯛꯇꯧꯔꯤꯕ ꯈꯪꯉꯤꯗꯅ ꯀꯩꯅꯣ ꯅꯣꯏꯗꯤ ꯌꯥꯝ ꯌꯦꯡꯁꯤꯟꯅꯩꯅ ꯏꯁ ꯍꯩꯅꯗꯦꯗ ꯕꯦꯝꯃ ꯅꯆꯤ ꯑꯩꯅ ꯍꯦꯟꯅ ꯍꯩꯅꯗ꯭ꯔꯕ ꯖꯥꯠꯅꯤ ꯑꯇꯩ ꯂꯥꯏꯔꯤ ꯏꯕꯦ ꯆꯥꯎꯕꯤꯌꯥ ꯅꯪꯒꯤ ꯑꯟꯗ꯭ꯔꯒꯨꯂꯥꯞ ꯃꯆꯨꯒꯤ ꯐꯅꯦꯛꯇꯣ ꯑꯃꯈꯛꯇ ꯈꯥꯛꯎ ꯍꯌꯦꯡ ꯏꯆꯥꯅꯨꯄꯤ ꯁꯦꯠꯍꯟꯒꯦ ꯁꯦꯜꯒꯤꯗꯤꯅꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯐꯅꯦꯛ ꯂꯧꯕ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯄꯤꯅꯤꯀꯣ ꯏꯕꯦ ꯆꯥꯎꯕꯤꯅ ꯍꯣꯏꯗ ꯏꯆꯦ ꯈꯥꯛꯂꯒ ꯂꯣꯏꯔꯦꯗꯅ ꯑꯣꯟꯊꯣꯛꯅꯕꯨ ꯄꯛꯆꯅꯤ ꯅꯆꯥꯅꯨꯄꯤꯗꯗꯤ ꯀꯨꯆꯨꯅꯒ ꯇꯉꯥꯡ ꯇꯉꯥꯡ ꯐꯖꯕꯅꯦ ꯆꯥꯎꯕꯤ ꯃꯊꯃꯣꯏꯗ ꯂꯣꯟꯅ ꯅꯣꯛꯆꯩ ꯑꯗꯨꯒ ꯍꯥꯏꯕꯗ ꯄꯛꯆꯔꯅꯤ ꯃꯇꯥꯒꯨꯝ ꯁꯦꯝꯖꯤꯟ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ ꯑꯗꯨꯅꯦꯃꯤ ꯏꯆꯦꯅ ꯄꯥꯈꯠꯂꯤꯁꯤꯁꯨ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯥꯅꯒ ꯃꯊꯣꯡ ꯆꯥꯗꯕꯅꯦ ꯏꯆꯥꯁꯤ ꯍꯌꯦꯡ ꯁꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯁ ꯅꯨꯄꯥꯒꯁꯤꯅꯅꯦ ꯕꯦꯝꯃ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯍꯦꯛꯇ ꯂꯨꯝꯗꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯤ ꯑꯩꯅꯁꯨ ꯐꯅ ꯌꯥꯝꯅ ꯇꯥꯜꯂꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯌꯥꯡꯕꯤꯗꯣ ꯍꯥꯏꯒ ꯌꯥꯎꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯅꯆꯥꯗꯨ ꯂꯩꯁꯥꯕꯤꯅꯤ ꯂꯩꯁꯥꯕꯤ ꯂꯩꯕ ꯌꯨꯝ ꯍꯥꯏꯁꯤꯗꯕꯨ ꯊꯣꯡꯒꯥꯟꯗ ꯈꯣꯏꯃꯨ ꯏꯟꯕ ꯃꯍꯧꯁꯥꯅꯤ ꯃꯗꯨꯗ ꯀꯩꯁꯨ ꯅꯆꯥꯗ ꯁꯣꯏꯒꯗꯕ ꯅꯠꯇꯤꯌꯦ ꯈꯨꯗꯣꯝꯕꯤꯅ ꯊꯤꯟꯗꯨꯅ ꯈꯟꯕꯕꯨ ꯍꯩꯔꯕ ꯏꯆꯦꯁꯨ ꯌꯥꯎꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ ꯆꯥꯎꯕꯤ ꯅꯣꯛꯇꯨꯅ ꯑꯗꯨꯗ ꯇꯥꯏꯌꯦ ꯌꯥꯡꯕꯤ ꯏꯕꯦꯝꯃ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯑꯄꯥꯕꯤ ꯂꯪꯆꯥꯛ ꯑꯗꯨ ꯆꯥꯛꯅ ꯆꯥꯛꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯅꯇꯥꯅꯤꯅ ꯆꯔꯣꯏ ꯀ꯭ꯋꯥꯛ ꯃꯥꯟꯕꯤ ꯑꯅꯤꯗꯣ ꯅꯪꯕꯨ ꯅꯛꯁꯤꯟꯅꯅ ꯄꯨꯟꯒꯅꯨꯅꯦ ꯆꯥꯎꯕꯤꯒ ꯊꯝꯕꯥꯜꯒꯗꯣ ꯑꯉꯛꯄ ꯃꯃꯥ ꯉꯥꯛꯇꯅꯤ ꯑꯔꯦꯝꯕꯗ ꯏꯆꯥꯎ ꯆꯥꯎꯈꯩ ꯅꯪ ꯆꯣꯞꯄ ꯁꯣꯏꯔꯣꯏꯀꯣ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯆꯪꯈꯣꯟꯕꯤ ꯃꯥꯗꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯏꯃꯥ ꯍꯥꯏꯅꯤꯡꯕ ꯃꯈꯩ ꯍꯥꯏꯁꯅꯨꯗ ꯃꯈꯣꯏꯒꯨꯝꯕꯒ ꯑꯣꯟꯁꯤꯟꯅꯔꯒ ꯀꯩꯗꯧꯔꯨꯅꯤ ꯑꯩꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯂꯣꯏꯔꯦ ꯏꯇꯥꯅꯤꯁꯨ ꯃꯉꯥꯏ ꯏꯅꯦ ꯆꯥꯎꯕꯤꯒ ꯏꯅꯦ ꯊꯝꯕꯥꯜꯒꯅꯁꯨ ꯃꯣꯏꯁꯨ ꯂꯣꯏꯅ ꯑꯗꯨ ꯃꯉꯥꯏ ꯉꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯇꯧꯔꯛꯇꯦ ꯍꯣꯏꯗ ꯍꯦ ꯏꯃꯥ ꯏꯄꯦꯝꯃ ꯍꯥꯏꯅꯤꯡꯈꯩ ꯍꯦꯛ ꯍꯥꯏꯁꯅꯨꯗ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯄꯪꯇꯥ ꯃꯇꯥꯗꯨꯅ ꯂꯩꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯅꯪꯁꯨꯅꯦ ꯅꯇꯥ ꯑꯅꯤꯒꯤ ꯑꯔꯪ ꯑꯔꯥꯛ ꯍꯤꯗꯥꯟꯅꯕꯗꯒ ꯌꯥꯎꯔꯨꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯃꯥꯟꯅꯕ ꯌꯥꯗꯦ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯌꯦꯟꯁꯥꯡꯗꯤ ꯀꯔꯤ ꯑꯣꯏꯅ ꯊꯣꯡꯉꯁꯤꯒꯦ ꯏꯅꯦ ꯊꯔꯥꯛ ꯂꯩꯅ ꯄꯤꯔꯝꯕꯒꯤ ꯃꯌꯦꯟ ꯑꯃꯗꯤ ꯂꯩ ꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯡꯉꯒꯦ ꯍꯣꯏ ꯍꯣꯏ ꯏꯃꯥꯒꯤꯗꯤ ꯌꯥꯗ ꯌꯥꯏꯗ ꯃꯅꯤꯡꯗ ꯎ ꯃꯣꯔꯣꯛ ꯄꯥꯟꯕꯗꯣ ꯑꯗꯨ ꯑꯃ ꯍꯦꯛꯂꯒ ꯃꯣꯔꯣꯛꯇோ ꯈꯔ ꯃꯦꯠꯂꯨ ꯉꯁꯤꯗꯤ ꯃꯣꯔꯣꯛ ꯑꯁꯥꯕ ꯆꯥꯅꯤꯡꯉꯤ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯣꯟꯕꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯄꯥꯔꯤ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯆꯪꯈꯣꯟꯕꯤꯕꯨ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯪꯈꯣꯟꯕꯤꯁꯨ ꯃꯈꯨꯠꯇ ꯁꯅꯥꯕꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯥꯔꯤꯅ ꯆꯪꯈꯣꯟꯕꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏꯔꯣ ꯄꯥꯔꯤ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯥ ꯃꯥꯅ ꯐꯖꯩ ꯀꯨꯆꯨꯁꯨ ꯅꯨꯄꯥ ꯅꯠꯇꯕꯒꯨm ꯉꯧꯔꯣꯛ ꯉꯧꯏ ꯑꯎꯕ ꯂꯩꯁꯥꯁꯤꯡꯗꯤ ꯄꯥꯔꯤꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯥꯎꯅꯔꯝꯃꯤ ꯆꯪꯈꯣꯟꯕꯤꯁꯨ ꯃꯀꯥꯐꯨꯡꯗ ꯂꯣꯟꯅ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯖꯕꯅꯤ ꯍꯣꯏ ꯇꯥ ꯄꯥꯔꯤ ꯆꯥꯛꯈꯨꯝ ꯏꯁꯤꯡ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯦꯅ ꯁꯣꯛꯄ ꯂꯥꯛꯄꯅꯤ ꯑꯗꯣ ꯑꯩꯁꯨ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯈꯟꯕ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯗꯦ ꯆꯪꯈꯣꯟꯕꯤ ꯈꯖꯤꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯩꯅꯣ ꯇꯥ ꯄꯥꯔꯤ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏ ꯊꯤꯒꯟꯈ꯭ꯔꯦ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯅꯆꯟꯗ ꯀꯣꯏꯗꯨꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯄꯥꯔꯤ ꯏꯀꯥꯏꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯆꯪꯈꯣꯟꯕꯤ ꯅꯕꯨꯡꯒꯤ ꯋꯥꯁꯤ ꯅꯪ ꯂꯥꯟꯗꯦ ꯈꯟꯒꯅꯨ ꯑꯩꯅ ꯅꯪꯕꯨ ꯈꯟꯖꯔꯛꯏꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯑꯩ ꯅꯪꯕు ꯅꯨꯡꯁꯤ ꯆꯪꯈꯣꯟꯕꯤ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯈꯖꯤꯛ ꯅꯣꯛꯏ ꯑꯗꯨꯒ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗ ꯏꯁꯤꯡ ꯑꯗꯨꯕꯨ ꯁꯣꯛꯇꯨꯅ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯥ ꯄꯥꯔꯤ ꯌꯥꯔꯦ ꯍꯥꯏꯅ ꯍꯦꯛꯇ ꯈꯟꯕꯤꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯍꯔꯥꯎꯅ ꯂꯩꯍꯧꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥ ꯄꯣꯠꯐꯝ ꯑꯗꯨꯗꯅꯤ ꯇꯝꯐꯥ ꯆꯥꯗꯨ ꯊꯛꯇꯨꯅ ꯏꯕꯦꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯕꯦꯅꯨꯋꯥ ꯅꯪꯒꯤ ꯆꯥꯁꯦ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯏꯊꯨꯝ ꯊꯨꯝꯕ ꯋꯥꯠꯂꯤꯗ ꯇꯝꯐꯥ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯆꯤꯅꯤꯗꯨ ꯌꯥꯝ ꯂꯩꯔꯝꯗ꯭ꯔꯤ
ꯏꯆꯥ ꯅꯨꯄꯥꯅꯕꯨꯗꯤ ꯂꯩꯔꯨꯅꯦꯗꯅ ꯆꯠꯈꯤꯕꯅꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯍꯜꯂꯛꯇ꯭ꯔꯤ ꯃꯗꯨꯃꯁꯨ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯄꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯤꯅꯤꯗ ꯏꯕꯦꯟꯅꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇꯗꯤ ꯏꯆꯥ ꯅꯨꯄꯥ ꯑꯃꯠꯇ ꯇꯝꯂꯝꯗ꯭ꯔꯦ ꯃꯆꯦ ꯑꯃ ꯌꯥꯎꯕꯗꯨꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦꯗꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯏꯆꯥꯒꯤ ꯏꯆꯥ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯕꯨꯅꯦ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯁꯦꯕꯥ ꯄꯥꯝꯂꯛꯂꯕ ꯃꯇꯝ ꯍꯥꯏꯁꯤꯗꯕꯨ ꯏꯃꯧ ꯍꯦꯛꯇ ꯄꯥꯝꯃꯛꯏꯗꯣ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤꯕꯁꯤ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯨꯅꯦꯃꯤ ꯅꯪꯕꯨ ꯑꯗꯨꯕꯨꯗꯤ ꯏꯆꯥ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯃꯗꯤꯅꯦ ꯂꯥꯞꯅꯒ ꯃꯌꯨꯝ ꯄꯥꯜꯍꯟꯕ ꯌꯥꯗ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯄꯥꯜꯍꯜꯂꯗꯧꯅꯤ ꯍꯣꯏꯗ ꯑꯗꯨꯅꯁꯨ ꯐꯩꯗ ꯊꯝꯕꯥꯜ ꯑꯃꯨꯛ ꯆꯥꯗꯣ ꯌꯧꯃꯨꯝꯃ ꯆꯤꯡꯂꯒ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨꯗꯤ ꯏꯕꯦꯟꯅꯣ ꯏꯆꯥ ꯅꯨꯄꯤꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯇꯥꯈ꯭ꯔꯦ ꯍꯥꯏꯅꯕ ꯑꯃ ꯅꯥꯏꯗꯦ ꯑꯩꯅꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯔꯪ ꯑꯔꯥꯛꯇ ꯈꯔꯗꯁꯨ ꯁꯦꯠꯍꯟꯅꯤꯡꯕ ꯁꯤꯍꯟꯅꯤꯡꯕꯒꯁꯤ ꯑꯃꯨꯛ ꯇꯣꯏꯕ ꯍꯩꯅꯗꯦ ꯁꯤꯅꯕꯨ ꯁꯤꯕꯤꯌꯨꯒ ꯌꯥꯕ ꯅꯠꯇꯦ ꯊꯝꯕꯥꯜ ꯏꯕꯦꯝꯃ ꯍꯩꯅꯗ꯭ꯔꯗꯨꯅ ꯇꯧꯔꯤꯕ ꯑꯣꯏꯔꯤꯅꯤꯗ ꯃꯈꯣꯏ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯇꯧꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯄꯥꯗꯅ ꯁꯤꯡꯖꯨ ꯆꯥꯕꯕꯨ ꯂꯥꯛꯑꯅꯤ ꯁꯤꯌꯥ ꯑꯇꯩꯗꯤ ꯈꯪꯗꯦ ꯃꯗꯨꯒꯤ ꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯤꯌꯦꯗꯨꯗꯤꯅꯦ ꯑꯉꯥꯡ ꯅꯠꯇꯗꯧꯅ ꯇꯧꯅ ꯈꯠꯈ꯭ꯔꯦ ꯑꯩꯅ ꯄꯨꯜꯂꯔꯨꯅꯣ ꯍꯥꯏꯕꯁꯦ ꯏꯆꯥꯁꯨ ꯉꯥꯏ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯍꯌꯦꯡ ꯀꯅꯥ ꯈꯪꯅꯤ ꯆꯦꯟ ꯆꯣꯡꯕ ꯊꯣꯛꯂꯣ ꯃꯃꯥꯅꯤꯅ ꯁꯛꯇꯥꯗꯨꯒ ꯍꯦꯛꯇ ꯑꯩ ꯏꯆꯥ ꯑꯄꯪꯕꯤꯁꯤꯗꯅꯦ ꯕꯗꯅꯥꯝ ꯄꯤꯔꯛꯇꯧꯔꯤꯕ ꯏꯕꯦꯅꯨ ꯕꯣꯔꯥꯗꯣ ꯍꯧꯅ ꯍꯥꯏꯔꯛꯏ ꯍꯦꯔ ꯊꯝꯕ ꯑꯉꯥꯡ ꯃꯁꯦꯜ ꯑꯗꯨꯛ ꯆꯥꯟꯅꯅ ꯇꯤꯟꯅꯖꯔꯤ ꯑꯗꯨꯗ ꯑꯗꯨꯝ ꯅꯦꯛꯇ ꯍꯥꯏꯅꯨꯗ ꯅꯪꯁꯨ ꯕꯦꯅꯨ ꯅꯪꯅ ꯈꯪꯗꯕ ꯌꯥꯝ ꯂꯩꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯝꯕꯥꯜ ꯑꯗꯨ ꯎꯔꯔꯣꯏ ꯈꯪꯂꯔꯣꯏ ꯃꯇꯥꯒꯨꯝ ꯆꯥꯛ ꯊꯣꯡꯕꯒꯤ ꯈꯨꯖꯥꯝ ꯑꯗꯣ ꯆꯥꯎꯕꯤ ꯍꯣꯏꯒꯤ ꯌꯦꯅꯈꯥꯗꯨꯗ ꯍꯦꯛꯇ ꯍꯩꯖꯤꯜꯂꯛꯂꯝꯃꯤ ꯆꯥꯎꯕꯤꯁꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯂꯝꯕꯅꯤ ꯈꯨꯖꯥꯝ ꯍꯩꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯌꯦꯅꯈꯥꯗꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯤ ꯇꯁꯦꯡꯅꯃꯛꯀꯤ ꯈꯨꯖꯥꯝ ꯍꯩꯖꯤꯜꯂꯛꯂꯝꯕꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯃꯀꯨ ꯃꯔꯥꯡ ꯇꯥꯔꯤꯕꯗꯨ ꯎꯕꯗ ꯆꯥꯎꯕꯤ ꯁꯥꯎꯅ ꯌꯦꯅꯈꯥꯗꯨꯗ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯍꯦ ꯅꯊꯤꯕꯣꯡ ꯆꯥꯛꯅꯕ ꯆꯥꯛ ꯊꯣꯡꯅꯤꯗꯤ ꯈꯪꯂꯒ ꯀꯔꯝꯕ ꯃꯐꯝꯗ ꯈꯨꯖꯥꯝ ꯍꯩꯗꯣꯛꯀꯅꯤ ꯃꯁꯛ ꯈꯪꯗꯕꯤ ꯅꯃꯥꯏꯗꯨꯕ ꯂꯩꯇꯦꯡꯒꯤꯗꯃꯛ ꯄꯥꯟꯕ꯭ꯔꯣ ꯏꯀꯥꯏꯗꯕꯤ ꯅꯪꯕꯣ ꯊꯝꯕꯥꯜꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯂꯥꯎꯔꯛꯏ ꯑꯣ ꯀꯔꯤꯅꯣ ꯌꯦꯅꯈꯥꯗ ꯃꯀꯨ ꯈꯣꯡꯉꯤꯕꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯂꯥꯛꯇꯅ ꯍꯦꯛ ꯈꯣꯡꯉꯗꯅ ꯍꯥꯏ ꯊꯝꯕꯥꯜ ꯍꯥꯏꯕꯤ ꯏꯁꯨ ꯇꯥꯗꯕꯤ ꯂꯨꯈꯥꯛ ꯆꯒꯨꯝ ꯍꯩꯗꯣꯛꯄꯕꯨ ꯅꯔꯝꯗ ꯍꯩꯗꯣꯛꯈꯤꯗꯦ ꯍꯥꯏꯗ꯭ꯔꯗꯅ ꯃꯤꯒꯤ ꯌꯦꯅꯈꯥꯁꯤꯗ ꯍꯩꯗꯣꯛꯂꯤꯕꯅꯤꯅꯦ ꯍꯧꯖꯤꯛꯃꯛ ꯌꯥꯝ ꯊꯨꯅ ꯂꯨꯈꯥꯛꯁꯤꯡ ꯑꯁꯦ ꯈꯨꯜꯂꯨ ꯂꯥꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯇꯩ ꯆꯥꯔꯣꯏ ꯍꯦꯔ ꯀꯔꯤꯅꯣꯗ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯑꯩꯁꯨ ꯎꯗ꯭ꯔꯗꯨꯅ ꯈꯖꯤꯛ ꯅꯈꯣꯏꯔꯣꯝꯗ ꯇꯥꯈꯤꯕ ꯑꯣꯏꯔꯤꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯩꯖꯤꯟꯒꯦ ꯌꯥꯎꯅ ꯍꯩꯖꯤꯜꯂꯤꯕ꯭ꯔꯣ ꯅꯪꯅ ꯍꯩꯖꯤꯟꯒꯦ ꯌꯥꯎꯅ ꯍꯩꯖꯤꯜꯂꯛꯄꯗꯨꯅꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯁꯣꯏꯕꯗꯒꯤ ꯍꯩꯖꯤꯜꯂꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯁꯨ ꯋꯥ ꯉꯥꯡꯂꯝꯃꯣꯏ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯥꯎꯅꯔꯤꯕꯗꯨ ꯇꯥꯕꯗ ꯊꯥꯕꯜ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯅꯦ ꯑꯩ ꯃꯤꯒꯤ ꯃꯪꯗ ꯌꯥꯝ ꯏꯀꯥꯏꯀꯣ ꯅꯆꯤꯟꯗꯣ ꯅꯪꯁꯨ ꯌꯧ ꯈꯨꯝꯂꯨꯔꯅꯨ ꯇꯨꯃꯤꯟ ꯂꯩꯔꯣ ꯇꯜꯂꯒ ꯃꯥꯁꯨ ꯃꯥꯏꯊꯣꯛꯆꯈꯤꯁꯅꯤ ꯊꯝꯕꯥꯜꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯆꯥꯎꯕꯤꯁꯨ ꯁꯥꯎꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯡꯊꯤꯜꯅꯤ ꯃꯇꯥ ꯑꯍꯨꯝ ꯑꯗꯨ ꯄꯨꯟꯅ ꯏꯕꯦꯅꯨꯒꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯔꯝꯃꯤ ꯂꯩꯁꯤꯅ ꯇꯨꯝꯕꯤ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯃꯥꯅ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯂꯨꯈꯥꯛ ꯍꯩꯖꯤꯜꯂꯛꯏꯗꯨꯕ ꯍꯦꯔꯥ ꯑꯩꯈꯣꯏꯔꯣꯝꯗ ꯍꯩꯗꯣꯛꯄꯗ ꯁꯣꯏꯗꯅ ꯅꯣꯏꯔꯣꯝꯗ ꯇꯥꯈꯤꯕꯁꯨ ꯑꯣꯏꯔꯝꯒꯅꯤ ꯅꯈꯣꯏꯅ ꯃꯥꯗꯨꯁꯨꯅꯦ ꯃꯤ ꯈꯠꯅꯕ ꯌꯥꯝ ꯇꯟꯗꯦ ꯍꯦꯛꯇ ꯅꯨꯃꯤꯗꯥꯡꯗꯨꯗ ꯈꯠꯅꯕ ꯍꯧꯔꯛꯏꯅꯦ ꯏꯁ ꯈꯠꯅꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯔꯤꯔꯣ ꯅꯣꯏꯅ ꯍꯧꯔꯤꯔꯣ ꯁꯣꯏꯗꯅ ꯇꯥꯈꯤꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯈ꯭ꯔꯦꯅ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯗ ꯆꯪꯈꯣꯟꯕꯤꯅ ꯑꯁ ꯌꯥꯔꯦ ꯁꯤ ꯅꯣꯏ ꯑꯅꯤꯁꯤꯃ ꯁꯤꯡꯖꯨꯗꯣ ꯇꯨꯃꯤꯟꯅ ꯆꯥꯎ ꯏꯇꯥ ꯇꯣꯝꯕꯤ ꯅꯪꯒꯤ ꯈꯨꯗꯣꯞꯁꯤꯗꯤ ꯌꯥꯝ ꯐꯖꯩꯅ ꯁꯟꯕꯨ ꯀꯌꯥꯅꯣ ꯇꯣꯝꯕꯤ ꯃꯇꯥ ꯑꯅꯤꯅ ꯎꯖꯁꯅꯨ ꯍꯥꯏꯗꯨꯅ ꯎꯠꯇꯨꯅ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯑꯗꯨꯝꯅ ꯆꯪꯈꯣꯟꯕꯤꯅ ꯃꯇꯥꯡ ꯆꯥꯅ ꯍꯪꯂꯛꯄꯗꯨꯗꯗꯤ ꯍꯥꯏꯒꯤ ꯌꯥꯎꯅ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯁꯤꯔꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯒꯤꯅꯦꯅ ꯁꯥꯕꯤꯕꯅꯤ ꯌꯥꯝꯗꯦꯗ ꯁꯟ 3 ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅꯕꯨꯗꯤ ꯁꯥꯔꯤꯉꯩꯗ ꯈꯔ ꯌꯥꯝꯅ ꯁꯥꯁꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯀꯣꯟꯅ ꯑꯣꯏꯅ ꯁꯥꯔꯁꯦꯅ ꯁꯥꯗ꯭ꯔꯕ ꯂꯩꯁꯤ ꯃꯊꯃꯣꯏꯗ ꯀꯜꯂꯛꯄ ꯁꯥꯎꯅꯤꯡꯕ ꯈꯖꯤꯛ ꯄꯣꯛꯏ ꯑꯗꯨꯕꯨ ꯆꯪꯈꯣꯟꯕꯤ ꯃꯥꯗꯤ ꯀꯩꯁꯨ ꯈꯟꯗ ꯑꯗꯨꯃꯛ ꯆꯝꯅ ꯈꯟꯗꯣꯛꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯄꯥꯔꯤꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯌꯦꯡꯒꯤ ꯄꯣꯠ ꯑꯋꯥꯠꯄ ꯀꯩꯀꯩ ꯂꯩꯔꯤꯒꯦ ꯑꯩ ꯏꯇꯥꯎ ꯋꯥꯡꯊꯣꯏꯒ ꯀꯩꯊꯦꯜ ꯆꯠꯇꯣꯏꯅꯤ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯔꯒꯦ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯅꯪꯅꯦ ꯅꯟꯗꯣꯟ ꯊꯔꯥꯛ ꯂꯩꯒꯤ ꯄꯣꯠꯐꯝꯗꯒꯤ ꯂꯨꯄꯥ 10 ꯈꯛꯇ ꯁꯦꯟꯗꯣꯏ ꯂꯧꯈꯠꯂꯛꯎ ꯉꯁꯤ ꯄꯤꯒꯦꯅ ꯍꯥꯏꯕꯅꯤ ꯍꯣꯏ ꯏꯃꯥ ꯑꯁꯤꯌꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯆꯪꯈꯣꯟꯕꯤꯅ ꯁꯤꯡꯖꯨ ꯆꯥꯔꯒ ꯂꯩꯔꯝꯕꯗꯨꯗ ꯄꯥꯔꯤ ꯈꯖꯤꯛ ꯅꯣꯛꯐꯦꯠ ꯇꯧꯔꯝꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯄꯥꯔꯤ ꯎꯕꯗ ꯃꯇꯥ ꯑꯅꯤꯗꯨꯗꯤ ꯊꯃꯣꯏꯗ ꯈꯖꯤꯛ ꯃꯔꯣꯜ ꯂꯣꯜꯂꯝꯃꯤ ꯆꯪꯈꯣꯟꯕꯤ ꯃꯥꯁꯨ ꯄꯥꯔꯤꯒ ꯃꯥꯒ ꯈꯪꯅꯩ ꯍꯥꯏꯅ ꯃꯇꯥꯁꯤꯡꯒꯤ ꯃꯐꯝꯗ ꯇꯝꯒꯤꯗꯤ ꯈꯟꯖꯩ ꯑꯗꯨꯕꯨ ꯃꯇꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯣꯟꯅ ꯈꯪꯖꯔꯁꯅꯨ ꯍꯥꯏꯅ ꯑꯗꯨꯃꯛ ꯍꯥꯏꯔꯝꯗꯦ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯃꯔꯨꯞ ꯃꯐꯝꯗꯅꯤ ꯊꯥꯁꯅ ꯀꯣꯝꯄꯥꯛ ꯑꯗꯨ ꯆꯣꯟꯅ ꯌꯥꯎꯔꯤꯕ ꯍꯩꯕꯤ ꯃꯦꯠꯄꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯂꯧꯗꯨꯅ ꯆꯥꯏ ꯑꯗꯨꯒ
Is kay khwang nu sidia wang ton bin isia adubudi aina met panidana aikhoi nu pa na thabak mafam da puki ge haiba phawba aina ya taki lahori ni se isi hoiga marup tinabda sage dana thamba na hoine thok thawkre kuira haira ga metna sadaba isa nu pi mi yawbado madi sigum si kaya sade mayam adugi marakta chawbi su yawri bani aduna thambal gi wa duda marak thattun haire Bima naim sajade haibagi wani aikhoi da kati mok toiba makhoi ahum bu pakhradiniya kanagi thumuro khangba ngampo nate thambal masila do khajik paiduna thasna da onsindun haire ibema thasna handak isanu pigi ni aidana sanagi lika masaye aina dinya yumda leibo oirasu lik masa masu sihanbado nungai ti aidana khara sautak tawba masaruri adubune hekta sibiyu yade do langthoktana thanami ai isa se tokna pangre sana masa khangde duni thasna su ekda kumne is kaine ge dudia koksira su yabudu ba adune mi aina hari sisu man he ngamduna sidredana hauzik tinya targa oina leire sana du su leisabi masagi maong da saru rabanina aini ek sibai du su liamde do khangde dai bem chawbi du mathamoida tawja sari si yengo haibagi matagum khajik noktun haire thambali bema nasana sinajaba sanadudi kok kaithokhodana natraga anauba ma kok saro sana mirai basia konna yumutli kaina hainabani ko arembadania sija sani khangdadana chawbi gi waduda thambal sauning chawbiya aigi nupana taliba pusalakliba sel mayamsia isadi lardana hayeng iya nupa ga isuguna sara phawba loiba khamba naidong nateda era thamba kanadaba wanida nangnabu naral kayam paijaradana aina toli singsia yongnabasu paijaroidabada is sial toli haraga yam harauri ni nangdia namai ga do phawra bu he pakthokpasi mangaire wang tonbina yare si iseni mak loina yare tokpirose kanana kanano loina khangnaraba ngaktani adugi saruk marukki wadum sasi asumna haibadagi anidu tumina laikre chawbi masu masagi damak lik ama sarage haina khankre aduna mathangi numitta chawbi mingondagi sil khra pururaba matung masanupi damak sanagilik ama sarami laisi masu sanagilik adu ubada mata ani ki mamangda lenagi haina khankre laisi sanalik adu ut-utuna itani aigi sanagilik se phajadra yengone aikhoi mana sabirini changkhon bi noktuna ita yam phajaye nangonda su yam paksaye tombi na phajare labuk tharoi ningabi mani numidangi matamni tombi na ima aigi su sanagilik ama sadaba yadabani mi laisi hoigidi ini sawina sakre aseng bagirani moidi karaidagi selna sariba o khangde ai su masadaba yadabani hoi isagi su imana mingondagi sen pururaga sadorimni kaino asumna hokre nungthilgi matamni parina changkhonbi nang sauri saw nangi natani da aidi odok naina khitre nangna moyeni ge sumpun mase aidi pamdebo ai naise nang landi khanganu ko ta pari adugidi ai kishu khandida aduga itani se aigidi piklingai dagi luna sana tinarak oibanina madubadi nang haiganu ai nungaite hoisi phare ado khoini khangnabase nangi natani didi haibro haideda hairukinuda ahen batana bada lamba leitabana tani gi mamangda ai kai nangmusu noknabigini aduna ai matik sanaba amtana honagigi aduga kona tapna khanghalasi changkhon bi nokfei tawduna ta pari itani gi ahen batana bagi lamjeldo ai di sian bayawde aduna idi kishu khanba leiteda adu phare ta pari ni kai hairebanina kona khangalasu kaideda aisu sel mayam mata lage nupa kaktana sel talaga nupini saduna nungaina leithokpado aidi pamde hoi nang sutak aina ngami khaidi nangbu nungaina thamna bonagi asumna nidu harau wari kaya sanari matamdi asum hauki saubiga thambalgadi masa na hendaba yade haibagi wakhalda athoi ahen tanabada migi siasu nongma tonbe henjilaklami laisiga tombigasu mama anigi mawong asina piklingaidagi luna sana tinarakpi oirabasu nongmagi napal kaba athoi ahen tanabi hengalai maraksida changkhonbi madi khangsinnada usinnada leiri numidangi matamni chawbi sauna nangbu ngasaidagi karai satlugi haibani asuk thengna si phawba ha otombigi nupa unaba satluiba chawbi mathabak yeiduna hari asuk thenglaba si phawba bu nupa unaruriba hai
ꯅꯪ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯃꯤꯟꯅꯕ ꯌꯥꯔꯣꯏ ꯈꯪꯂꯦꯗꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯨꯄꯥꯗꯨꯗꯤ ꯀꯝꯗꯧꯏ ꯍꯩ ꯁꯦꯜ ꯊꯨꯝꯒ ꯄꯥꯏ ꯍꯥꯏꯕ꯭ꯔꯣ ꯇꯣꯝꯕꯤꯒꯤ ꯋꯥꯕꯨ ꯀꯩꯅꯣ ꯁꯦꯜ ꯌꯥꯝꯅ ꯄꯥꯏ ꯃꯤꯅꯥꯏ ꯃꯤꯁꯦꯜꯒꯁꯨ ꯌꯥꯝꯅ ꯊꯝꯃꯤ ꯍꯥꯏ ꯁꯍꯔꯗꯒ ꯀꯔꯕꯥꯔ ꯌꯥꯝꯅ ꯆꯥꯎꯕ ꯇꯧꯋꯦ ꯆꯥꯎꯕꯤ ꯃꯁꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯉꯥꯏꯈꯣ ꯅꯪꯗꯤ ꯅꯨꯄꯥ ꯀꯣꯏꯔꯕ꯭ꯔꯥ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯥꯒ ꯀꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯀꯣꯏꯗꯦꯕ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯒꯤ ꯀꯣꯏꯗ꯭ꯔꯤꯕ ꯍꯩ ꯅꯨꯄꯥꯗꯣ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃ ꯀꯣꯏꯒꯗꯕꯅꯤ ꯑꯊꯨ ꯃꯇꯝꯗ ꯈꯪꯂꯦꯗꯅ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯀꯣꯏꯗꯣꯔꯤꯒꯦ ꯏꯃꯥ ꯅꯨꯄꯥꯕꯨ ꯑꯩꯅ ꯀꯣꯏꯅꯤꯡꯉꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯥꯛꯄꯗꯧꯅ ꯅꯪ ꯁꯤ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯑꯣꯟꯊꯣꯛꯅꯁꯨ ꯊꯥꯖꯈꯤꯗ꯭ꯔꯦ ꯃꯈꯣꯏ ꯃꯁꯦꯜ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯁꯤꯡꯁꯦ ꯂꯥꯏꯔꯕ ꯃꯆꯥ ꯄꯥꯛ ꯇꯤꯟꯅꯗꯕꯅꯤ ꯈꯪꯂꯦꯗꯅ ꯑꯗꯨꯅ ꯃꯃꯥꯟꯅꯕꯒ ꯌꯧꯔꯛꯑꯗꯤꯅꯦ ꯃꯗꯨꯗ ꯍꯦꯛꯇ ꯏꯔꯥꯡ ꯇꯧꯁꯤꯜꯂꯨ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ ꯂꯩꯁꯤ ꯅꯣꯛꯇꯨꯅ ꯍꯣꯏ ꯃꯥ ꯑꯩ ꯍꯦꯛꯇ ꯇꯧꯔꯒꯦ ꯃꯊꯪ ꯎꯅꯕꯗꯗꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯄꯥꯔꯤꯁꯨ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯐꯪꯖꯔꯝꯃꯤ ꯆꯪꯈꯣꯟꯕꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯆꯪꯈꯣꯟꯕꯤꯅ ꯏꯃꯥ ꯇꯥ ꯄꯥꯔꯤꯗꯣ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅ ꯊꯕꯛ ꯑꯃ ꯐꯪꯂꯦ ꯍꯥꯏ ꯑꯁꯦꯡꯕꯔꯅꯦ ꯏꯁ ꯅꯨꯡꯉꯥꯏꯔꯦꯗ ꯏꯃꯥ ꯇꯥ ꯄꯥꯔꯤꯁꯦ ꯍꯣꯠꯅꯕ ꯌꯥꯝ ꯀꯜꯂꯤꯀꯣ ꯍꯧꯖꯤꯛꯇꯤ ꯏꯅꯦ ꯏꯕꯦꯝꯅꯁꯨ ꯑꯋꯥꯕ ꯈꯔ ꯐꯔꯅꯤ ꯁꯤꯅꯤꯅꯤ ꯃꯤꯑꯣꯏꯕꯩꯗꯣ ꯋꯥꯔꯒ ꯁꯨꯝ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯗꯣ ꯏꯃꯥ ꯏꯇꯥ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯩꯒ ꯇꯥ ꯄꯥꯔꯤꯒ ꯈꯪꯅꯕꯁꯦ ꯃꯈꯣꯏꯗꯗꯤ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯑꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕꯗꯨꯕꯣ ꯃꯣꯏꯒꯤꯗꯤ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯂꯤꯕꯗꯨꯗꯤ ꯆꯪꯈꯣꯟꯕꯤ ꯇꯞꯅ ꯏꯃꯥ ꯇꯥ ꯄꯥꯔꯤꯒꯤ ꯏꯀꯥꯏꯒꯟꯕ ꯃꯇꯤꯛ ꯆꯥꯗꯕ ꯃꯇꯧꯁꯤꯗ ꯃꯥꯕꯨ ꯑꯃꯨꯛ ꯅꯣꯛꯅꯕꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤ ꯕꯦꯝꯃ ꯅꯪꯅ ꯑꯁꯨꯛ ꯋꯥꯈꯜ ꯍꯟꯊꯕ ꯍꯧꯅꯗꯦ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕꯗꯨꯗꯤ ꯇꯣꯉꯥꯟꯅ ꯊꯝꯂꯒꯅꯦ ꯃꯤꯅꯝꯕꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯕꯨ ꯐꯪꯂꯤꯕ ꯏꯆꯥꯃꯨꯛ ꯂꯥꯏꯕꯛ ꯐꯕ ꯂꯩꯇꯦ ꯅꯣꯛꯅꯅꯤꯡꯕ ꯃꯈꯩ ꯅꯣꯛꯁꯅꯨ ꯍꯥꯏꯅꯤꯡꯕ ꯃꯈꯩ ꯍꯥꯏꯖꯁꯅꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯤꯕ ミꯁꯛ ꯑꯗꯨꯒꯤꯗꯃꯛ ꯏꯆꯥꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯏꯕꯗꯤ ꯃꯗꯣ ꯄꯥꯞ ꯅꯠꯇꯦꯀꯣ ꯃꯃꯥꯒꯤ ꯋꯥꯁꯤꯗ ꯆꯪꯈꯣꯟꯕꯤ ꯃꯊꯃꯣꯏꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯔꯤ ꯑꯗꯨꯅ ꯃꯥꯁꯨ ꯃꯇꯥ ꯑꯅꯤꯒꯤ ꯃꯐꯝꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯋꯥ ꯑꯗꯨ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯁꯣꯝꯗꯅ ꯂꯩꯁꯤ ꯃꯥꯁꯨ ꯆꯥꯎꯕꯤꯒꯤ ꯄꯥꯎꯇꯥꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗ ꯇꯣꯝꯕꯤꯅ ꯈꯪꯅꯔꯤꯕ ꯌꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗ ꯏꯔꯥꯡ ꯇꯧꯁꯤꯟꯗꯨꯅ ꯃꯥꯁꯨ ꯅꯝꯗꯅ ꯈꯪꯅꯔꯝꯃꯤ ꯃꯗꯨꯗ ꯇꯣꯝꯕꯤꯗꯤ ꯈꯖꯤꯛ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯤꯝꯕꯥ ꯂꯥꯟꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯌꯥꯏꯈꯣꯝꯕ ꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯒꯦ ꯋꯥꯒꯝꯇ ꯉꯥꯡꯗ꯭ꯔꯗꯤ ꯑꯩꯅꯦ ꯈꯣꯏꯗꯧꯁꯤ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯄ ꯀꯩꯗꯧꯔꯒꯦ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯇꯣꯝꯕꯤ ꯁꯥꯎꯅ ꯑꯇꯩ ꯂꯥꯏꯔꯤ ꯅꯣꯏꯒꯤ ꯅꯃꯥꯟꯅꯕꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣꯕ ꯃꯁꯤꯒꯤ ꯂꯩꯁꯤꯁꯤ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯅꯨꯄꯤ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ ꯆꯠꯂꯕ ꯌꯥꯏꯈꯣꯝꯕ ꯃꯥꯁꯨ ꯇꯣꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯕꯅ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯀꯣꯏꯖꯁꯅꯨ ꯀꯩꯗꯧꯒꯦ ꯅꯈꯣꯏ ꯂꯩꯁꯤꯁꯤꯅ ꯀꯣꯏꯔꯤꯕ ꯆꯥꯎꯇꯣꯟ ꯑꯁꯤꯗꯤꯅꯦ ꯀꯩꯁꯨ ꯊꯣꯏꯅ ꯁꯦꯜ ꯄꯥꯏꯕ ꯃꯆꯥꯁꯨ ꯅꯠꯇꯦ ꯆꯨꯝꯅꯒꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯈꯛꯇꯅꯤ ꯀꯣꯏꯅꯤꯡꯈꯩ ꯀꯣꯏꯖꯁꯅꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯦꯟꯗꯧ ꯂꯩꯔꯕꯅꯤ ꯌꯥꯏꯈꯣꯝꯕꯒꯤ ꯋꯥꯗꯨꯗ ꯇꯣꯝꯕꯤ ꯍꯔꯥꯎꯖꯩ ꯁꯣꯝꯗꯁꯨ ꯂꯩꯁꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯇꯥ ꯆꯥꯎꯇꯣꯟ ꯑꯁꯦꯡꯕꯒꯤ ꯇꯥ ꯌꯥꯏꯈꯣꯝꯕꯗꯒꯤ ꯅꯪ ꯍꯦꯟꯅ ꯁꯦꯜ ꯄꯥꯏꯕ꯭ꯔꯣ ꯑꯩꯗꯤꯅꯦ ꯃꯁꯤꯒꯤ ꯇꯣꯝꯕꯤꯁꯤꯅꯒ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯕ ꯑꯩꯗꯤ ꯌꯥꯔꯣꯏꯗꯧꯅꯤ ꯆꯥꯎꯇꯣꯟꯁꯨ ꯅꯣꯛꯇꯨꯅ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩꯈꯣꯏ ꯏꯇꯥꯎ ꯌꯥꯏꯈꯣꯝꯕꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯁꯦꯜ ꯄꯥꯏꯕ ꯅꯠꯇꯦꯗ ꯃꯥꯅ ꯍꯧꯖꯤꯛꯀ ꯁꯦꯜ ꯊꯨꯝꯒ ꯄꯥꯏ ꯍꯥꯏꯗꯅ ꯋꯥꯒ ꯆꯥꯎꯅ ꯆꯥꯎꯅ ꯉꯥꯡꯖꯔꯤꯁꯦ ꯑꯩꯅ ꯃꯥꯒꯤ ꯊꯕꯛ ꯄꯤꯕꯤꯕꯒꯤꯅꯤ ꯇꯁꯦꯡꯅ ꯃꯥꯗꯤ ꯑꯩꯒꯤ ꯃꯈꯥꯗ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯑꯩꯅ ꯁꯨꯝ ꯇꯣꯝꯕꯤ ꯍꯣꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅ ꯍꯥꯏꯗꯣꯛꯇꯕꯅꯤ ꯂꯩꯁꯤ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯃꯥꯅ ꯁꯦꯜ ꯌꯥꯝ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯀꯣꯏ ꯀꯥꯏꯅꯒ ꯋꯥꯖꯥꯎ ꯉꯥꯡꯖꯔꯤꯕ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯍꯣꯏꯁꯦ ꯑꯗꯨ ꯅꯪꯁꯨ ꯃꯥꯒ ꯃꯥꯟꯅꯒꯅꯨ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯋꯥꯔꯤ ꯁꯥꯕꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯤꯒ ꯂꯩꯁꯤꯒꯁꯨ ꯂꯝꯕꯤꯗꯨꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ ꯇꯣꯝꯕꯤꯅ ꯏꯇꯥ ꯂꯩꯁꯤ ꯅꯪꯒꯤ ꯏꯇꯥ ꯆꯥꯎꯇꯣꯟꯗꯨꯕꯨ ꯁꯦꯜ ꯊꯨꯝ ꯀꯌꯥꯝ ꯄꯥꯏꯖꯩ ꯍꯥꯏꯒꯦ ꯏꯇꯥꯗꯤ ꯅꯨꯄꯥ ꯑꯐꯕ ꯅꯨꯄꯥꯗ ꯂꯥꯡ ꯊꯥꯛꯄꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯇꯣꯝꯕꯤꯒꯤ ꯋꯥꯗꯨꯗ ꯂꯩꯁꯤ ꯃꯥꯁꯨ ꯍꯥꯏꯔꯛꯏ ꯏꯇꯥ ꯁꯤꯗꯤ ꯃꯇꯥꯡ ꯃꯇꯥꯡ ꯍꯥꯏꯗꯨꯅꯤꯗ ꯅꯨꯄꯤꯒꯤ ꯇꯨꯡꯗꯕꯨ ꯅꯨꯄꯥ ꯋꯥꯠꯂꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯊꯣꯏꯅ ꯍꯦꯟꯅ ꯍꯧꯔꯨꯕꯒ ꯂꯩꯇꯦꯗ ꯑꯗꯣ ꯁꯦꯜ ꯊꯨꯝꯒꯤ ꯍꯥꯏꯔꯗꯤ ꯅꯣꯏ ꯇꯥ ꯌꯥꯏꯈꯣꯝꯕꯅ ꯀꯩꯁꯨ ꯍꯦꯜꯂꯣꯏ ꯇꯣꯝꯕꯤ ꯃꯊꯃꯣꯏꯗꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯎꯠꯊꯣꯛꯇꯦ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯗ ꯍꯌꯦꯡ ꯍꯦꯛꯇ ꯌꯦꯡꯅꯕ ꯍꯥꯏꯗꯨꯅꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗꯅꯦ ꯑꯩꯒꯤ ꯅꯨꯄꯥ ꯁꯦꯟꯖꯥꯎ ꯄꯥꯏꯕꯗꯨꯅ ꯁꯥꯕꯤꯕ ꯁꯅꯥ ꯃꯣꯍꯔ ꯃꯌꯥꯝꯗꯣ ꯁꯤꯗꯨꯅ ꯂꯦꯟꯅꯔꯒ ꯍꯌꯦꯡ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯂꯥꯛꯇꯧꯔꯤꯕꯅꯤ ꯏꯁ ꯐꯨꯇꯥꯅꯤ ꯌꯥꯝ ꯇꯧꯏꯅ ꯏꯇꯥ ꯅꯪꯗꯤ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡꯅꯦ ꯈꯣꯡꯅꯒ ꯂꯥꯛꯑꯣꯏ ꯁꯥꯃꯨ ꯇꯣꯡꯂꯒ ꯂꯩꯀꯥꯏ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯂꯥꯛꯇꯧꯔꯤꯕꯅꯤ ꯈꯪꯉꯤꯗꯅ ꯂꯩꯀꯥꯏ ꯂꯩꯁꯥꯕꯤꯁꯤꯡꯅ ꯃꯀꯣꯛꯁꯤꯡꯗꯣ ꯆꯦꯞꯊ ꯌꯦꯡꯖꯅꯕ
ꯑꯁꯨꯝꯅ ꯑꯅꯤꯗꯨꯅ ꯃꯔꯤ ꯇꯧꯅꯔꯗꯨꯅ ꯂꯥꯛꯄꯅ ꯆꯪꯈꯣꯟꯕꯤꯒꯤ ꯍꯦꯛ ꯊꯦꯡꯅꯔꯦ ꯑꯅꯤꯗꯨꯕꯨ ꯎꯕꯗ ꯆꯪꯈꯣꯟꯕꯤꯅ ꯏꯇꯥ ꯑꯅꯤ ꯅꯈꯣꯏꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯇꯣꯝꯕꯤꯅ ꯇꯥ ꯌꯥꯏꯈꯣꯝꯕ ꯂꯥꯛꯑꯦꯅ ꯊꯣꯛꯎꯕꯅꯤ ꯏꯇꯥꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯑꯩꯗꯣ ꯏꯁꯤꯡ ꯈꯤꯇ ꯁꯣꯛꯒꯦ ꯇꯧꯕ꯫ ꯂꯩꯁꯤꯅ ꯑꯗꯨꯗꯤ ꯁꯣꯛꯑ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯉꯥꯏꯕꯤꯔꯒꯦ ꯑꯗꯨꯒ ꯄꯨꯟꯅ ꯆꯪꯈ꯭ꯔꯁꯦ꯫ ꯆꯪꯈꯣꯟꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯆꯪꯈꯣꯟꯕꯤ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯑꯅꯤ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ꯫ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ? ꯆꯪꯈꯣꯟꯕꯤ ꯏꯀꯥꯏꯅ ꯏꯇꯥ ꯑꯩꯗꯣ ꯇꯥ ꯄꯥꯔꯤꯒ ꯅꯨꯡꯁꯤꯅꯔꯦ꯫ ꯆꯪꯈꯣꯟꯕꯤꯒꯤ ꯋꯥꯗꯨꯗ ꯑꯅꯤꯗꯣ ꯉꯛꯅ ꯌꯦꯡꯅꯩ꯫ ꯇꯣꯝꯕꯤꯅ ꯀꯔꯤ ꯇꯥ ꯄꯥꯔꯤꯒ ꯅꯨꯡꯁꯤꯅꯔꯦꯕ? ꯃꯗꯨꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯟꯕꯤꯒꯤ ꯃꯆꯥꯗꯣ ꯅꯠꯇꯦ ꯅꯪꯕꯨ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ? ꯆꯪꯈꯣꯟꯕꯤ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯩꯁꯤ ꯃꯆꯤꯟ ꯑꯗꯨꯗ ꯇꯞꯅ ꯁꯣꯟꯖꯩ꯫ ꯇꯥ ꯄꯥꯔꯤꯁꯦ ꯐꯗꯤ ꯐꯖꯕꯅꯤꯅꯦ ꯇꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯃꯁꯤꯒꯤ ꯆꯪꯈꯣꯟꯕꯤꯁꯤꯅ ꯀꯣꯏꯅꯩ ꯀꯥꯏꯅ ꯍꯥꯏꯔꯛꯏꯁꯦ ꯆꯥꯈ꯭ꯔꯦꯗꯀꯣ꯫ ꯇꯣꯝꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯛ ꯍꯥꯏꯔ ꯊꯤꯕꯁꯨ ꯅꯠꯇꯦ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯅꯪꯅ ꯃꯥ ꯀꯣꯏꯔꯝꯃꯤꯗꯨꯕꯣ? ꯏꯇꯥ ꯅꯪꯅꯦ ꯋꯥꯈꯜ ꯌꯥꯝ ꯌꯥꯎꯃꯟꯗꯦꯀꯣ ꯅꯄꯨꯟꯁꯤꯗꯣ ꯑꯗꯨꯝ ꯂꯥꯏꯔꯕꯤ ꯁꯥꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯣ? ꯂꯩꯁꯤꯅ ꯍꯦ ꯇꯣꯝꯕꯤ ꯌꯥꯔꯦ ꯇꯣ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤ ꯅꯨꯡꯁꯤꯕꯅꯤ ꯈꯪꯉꯦꯗꯅ꯫ ꯆꯪꯈꯣꯟꯕꯤꯅ ꯇꯞꯅ ꯏꯇꯥ ꯑꯩ ꯑꯍꯦꯟꯕ ꯀꯩꯁꯨ ꯄꯥꯝꯗꯦ ꯑꯔꯪ ꯑꯔꯥꯛꯅ ꯃꯤ ꯑꯃꯒꯤ ꯃꯁꯛ ꯃꯑꯣꯡ ꯇꯥꯛꯄꯗꯨꯁꯨ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯃꯥꯒꯤꯗꯃꯛ ꯂꯦꯞꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯗꯤ ꯊꯃꯣꯏꯗ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯂꯩꯁꯤꯁꯨ ꯃꯇꯥ ꯑꯅꯤꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯦꯟꯅ ꯁꯦꯜ ꯄꯥꯏꯔꯦ ꯁꯪꯒ ꯂꯩꯕ ꯍꯦꯜꯂꯤ ꯈꯜꯂꯨꯕꯗ ꯅꯥꯄꯜ ꯀꯥꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯂꯩꯁꯤꯅ ꯍꯣꯏꯗ ꯃꯥꯟꯅꯕ ꯆꯥꯛꯇꯥꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ ꯏꯇꯥꯒꯨꯝꯕꯅꯗꯤ ꯀꯔꯝꯅ ꯊꯥ ꯂꯥꯝꯂꯨꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯅꯦ? ꯇꯣꯝꯕꯤꯁꯨ ꯅꯣꯛꯇꯨꯅ ꯃꯥꯅꯤ ꯑꯩꯈꯣꯏꯅꯤ ꯄꯥꯝꯅ ꯂꯥꯛꯄꯗꯒ ꯐꯤꯖꯦꯠ ꯐꯤꯒꯥꯏꯒ ꯁꯦꯠꯂꯒ ꯂꯩꯔꯝꯒꯅꯨꯀꯣ ꯏꯀꯥꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯀꯟꯅ ꯅꯣꯛꯏ꯫ ꯆꯪꯈꯣꯟꯕꯤꯁꯨ ꯅꯣꯛꯅꯤꯡꯗ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯑꯃꯗꯤ ꯂꯩꯁꯤ ꯃꯃꯥ ꯑꯅꯤꯒꯤ ꯅꯥꯄꯜꯗ ꯂꯩꯀꯥꯏ ꯁꯔꯥꯁꯟꯅ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯇꯣꯝꯕꯤ ꯂꯩꯀꯥꯏ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯇꯥꯁꯥ ꯂꯩꯁꯤ ꯑꯁꯦ ꯌꯥꯝ ꯉꯝꯃꯤ ꯑꯩꯅ ꯁꯦꯜ ꯊꯨꯝꯒꯁꯦ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯈꯛ ꯀꯣꯏꯖꯕꯁꯤꯗꯅꯦ ꯃꯥꯅ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯃꯃꯥꯟꯅꯕ ꯑꯃ ꯍꯦꯛꯇ ꯐꯥꯔꯒ ꯀꯣꯏꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯊꯥꯕꯂꯩꯅ ꯏꯁ ꯇꯧꯔꯝꯅꯤꯌꯦ ꯃꯁꯛ ꯑꯁꯦ ꯃꯣꯂꯤ ꯌꯥꯝ ꯉꯝꯃꯤ꯫ ꯂꯣꯌꯨꯝꯕꯤꯅ ꯑꯗꯣ ꯉꯥꯏꯈꯣ ꯏꯇꯥ ꯆꯪꯈꯣꯟꯕꯤꯗꯤ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯄꯥꯔꯤꯒ ꯌꯥꯝ ꯀꯟꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯌꯦ꯫ ꯍꯣꯏ ꯕꯦꯝꯃ ꯃꯗꯨꯃꯁꯨ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯗꯧꯅ ꯃꯄꯨꯟꯁꯤꯗꯣ ꯂꯥꯏꯔꯅ ꯍꯧꯔꯛꯑꯦ ꯍꯥꯏꯔꯗꯤ ꯈꯔ ꯐꯒꯠꯅꯅꯕ ꯍꯣꯠꯅꯒꯦꯗꯤ ꯈꯟꯗꯦ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯜꯂꯒ ꯆꯥꯛꯅꯤ ꯐꯤꯅꯕꯤ ꯑꯣꯏꯗꯧꯔꯤ꯫ ꯍꯦꯔꯥ ꯃꯤ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤ ꯂꯥꯟꯃꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯗꯨꯅ ꯁꯦꯜ ꯀꯌꯥꯝ ꯄꯥꯏꯔꯝꯗꯧꯔꯤꯒꯦ ꯏꯇꯥ? ꯏꯁ ꯀꯥꯟꯅꯗꯕ ꯋꯥꯅꯤꯗ ꯃꯣꯏꯁꯦ꯫ ꯑꯗꯨ ꯏꯇꯥ ꯇꯣꯝꯕꯤ ꯂꯩꯁꯤꯅ ꯍꯥꯏꯕꯗꯗꯤ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯃꯥꯒ ꯈꯪꯅꯕ ꯇꯥ ꯆꯧꯇꯣꯟꯒꯤ ꯃꯈꯥꯗ ꯀꯔꯕꯥꯔ ꯇꯧꯕꯅꯤ ꯀꯥꯏꯅꯁꯨ ꯁꯦꯜꯁꯨ ꯇꯥ ꯆꯧꯇꯣꯟꯅ ꯄꯥꯏꯍꯟꯕꯅꯤ ꯍꯥꯏꯌꯦ ꯁꯤꯅ ꯀꯝꯗꯧꯔꯤꯖꯥꯠꯅꯣ? ꯇꯣꯝꯕꯤ ꯌꯥꯝ ꯁꯥꯎꯅ ꯏꯁ ꯑꯗꯨꯃꯛ ꯍꯦꯛ ꯃꯥꯅ ꯍꯥꯏꯕ ꯑꯣꯏꯔꯦ ꯀꯌꯥꯗ ꯃꯆꯤꯜ ꯊꯤꯔꯨꯅꯤ ꯌꯦꯡꯉꯣ ꯏꯇꯥꯁꯥ ꯃꯥꯅ ꯍꯥꯏꯕ ꯉꯥꯡꯕ ꯋꯥꯗꯒ ꯊꯥꯖꯔꯨꯅꯨꯀꯣ ꯊꯣꯛꯀ ꯊꯥꯛꯀ ꯌꯥꯝ ꯉꯥꯡꯕ ꯍꯩꯕꯅꯤ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ꯫ ꯊꯥꯕꯂꯩꯅ ꯑꯃꯨꯛ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯈꯠꯅꯔꯨꯅꯨꯀꯣ ꯀꯅꯥꯅ ꯍꯥꯏ ꯊꯤꯔꯛꯄꯗ ꯑꯩꯗꯤ ꯋꯥ ꯐꯪꯅꯕ ꯉꯝꯖꯔꯣꯏ ꯏꯇꯥ ꯏꯅꯦ ꯆꯥꯎꯕꯤꯗꯨ ꯌꯥꯝ ꯇꯜꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯀꯩꯒꯤ ꯍꯥꯏꯔꯨꯅꯤ ꯍꯥꯏꯒꯦ ꯅꯪꯅ ꯑꯩꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯑꯩꯅ ꯅꯪꯒꯤ ꯅꯃꯤꯡ ꯇꯥꯛꯀꯗ꯭ꯔꯣ ꯏꯇꯥ ꯑꯉꯥꯎꯕꯤꯁꯤꯗꯤ? ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯔꯝꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯝꯕꯜ ꯑꯗꯨꯗꯒꯤ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯂꯩꯁꯤ ꯑꯣ ꯂꯩꯁꯤ ꯌꯦꯅꯈꯥꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ꯫ ꯂꯩꯁꯤꯁꯨ ꯌꯦꯅꯈꯥꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩ ꯂꯩꯔꯒꯦ ꯏꯇꯥ? ꯅꯪꯅ ꯂꯩꯀꯥꯏꯒꯤ ꯇꯥꯔꯣꯏꯁꯤꯡꯗ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯔꯝꯗ ꯀꯔꯝ ꯍꯥꯏꯅ ꯇꯝꯕ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯅꯥꯇꯩ ꯆꯥꯅꯔꯣꯏ꯫ ꯀꯔꯤꯅꯣꯗ ꯑꯩꯅꯕꯨ ꯀꯔꯤ ꯇꯝꯗꯣꯔꯤꯒꯦ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ꯫ ꯇꯥ ꯆꯥꯎꯇꯣꯟꯅ ꯍꯥꯏꯕꯗ ꯅꯣꯏꯒꯤ ꯇꯥ ꯌꯥꯏꯈꯣꯝꯕꯗꯨꯗꯤ ꯃꯥꯒꯤ ꯃꯈꯥꯗ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯑꯩꯁꯨ ꯊꯣꯏꯅꯦꯅ ꯁꯦꯜ ꯄꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕꯗꯨꯗ ꯆꯝꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯕꯅꯤ ꯀꯩꯅꯣ꯫ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯕꯗꯤ ꯀꯩꯅꯣ ꯍꯥ ꯅꯪꯅ ꯀꯌꯥꯝ ꯍꯦꯟꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯔꯝꯗ ꯈꯪꯉꯗꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯆꯥꯎꯇꯣꯟꯗꯧꯅ ꯍꯥꯄꯨ ꯁꯨꯕ ꯅꯨꯄꯥ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯈꯪꯉꯤꯗꯅ꯫ ꯏꯁ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯍꯥꯄꯨ ꯁꯨꯏ ꯀꯥꯏꯅ ꯏꯕꯦꯝꯃ ꯅꯋꯥꯗꯣ ꯀꯩꯅꯣ ꯀꯅꯥꯅೋ ꯍꯥꯟꯅ ꯈꯪꯗꯣꯛꯈꯣ꯫ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯖꯣꯜꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯂꯥꯏꯔꯕ ꯂꯝꯖꯥ ꯃꯆꯥ ꯌꯥꯝ ꯃꯥꯜꯂꯤ ꯀꯨꯆꯨ ꯀꯨꯃꯦꯟꯅ ꯁꯦꯡꯗ꯭ꯔꯤꯕ ꯍꯩꯅꯖꯗꯦ꯫ ꯍꯦ ꯂꯩꯁꯤ ꯍꯥꯏꯕꯤ ꯅꯨꯄꯥ ꯐꯪꯗꯕꯤ ꯅꯋꯥꯁꯨ ꯑꯩꯅ ꯁꯦꯝꯕꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯊꯛꯇꯒ ꯎꯁꯤꯠꯇꯅ ꯋꯥ ꯉꯥꯡꯉꯤꯅꯦ ꯅꯠꯇꯦ ꯅꯃꯥꯏꯗꯨꯕꯨ ꯀꯩꯝꯇ ꯏꯀꯥꯏꯗ꯭ꯔꯣ? ꯑꯩꯈꯣꯏꯗꯤ ꯀꯅꯥꯝꯇꯅ ꯁꯦꯝꯕꯤꯕ ꯅꯨꯄꯥ ꯀꯣꯏꯖꯗꯦ ꯏꯁꯥ ꯏꯇꯣꯝꯇ ꯊꯤꯖꯕꯅꯤ꯫ ꯃꯆꯥ ꯑꯅꯤꯅ ꯈꯠꯅꯔꯤꯕꯗꯨꯗ ꯃꯃꯥ ꯑꯅꯤꯗꯨꯁꯨ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯦꯛꯇ ꯋꯥꯔꯤ ꯋꯥꯈꯣꯡ ꯈꯪꯗ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯑꯣ ꯑꯣꯟꯁꯤꯟꯕꯤꯔꯅꯨ ꯍꯌꯦꯡ ꯏꯌꯥ ꯑꯣꯏꯗꯣꯏꯗꯣ ꯁꯅꯥꯂꯛꯇ ꯇꯝꯐꯥ ꯑꯊꯤꯡꯕꯅꯤ ꯅꯣꯏꯒꯨꯝꯕ ꯅꯆꯥꯅ ꯀꯣꯏꯕ ꯅꯨꯄꯥꯒꯗꯤ ꯃꯥꯟꯅꯔꯣꯏ꯫ ꯍꯥꯏꯌꯣ ꯑꯣ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯅꯨꯄꯥ ꯀꯣꯏꯕꯗ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯃꯥ ꯌꯥꯝꯅ ꯌꯥꯎꯅꯔꯦ ꯑꯐ ꯐꯠꯇ ꯁꯦꯝꯗꯣꯛꯄꯤꯒꯗ꯭ꯔꯥ ꯇꯥꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯤꯟꯗꯨꯝ ꯑꯣꯟꯁꯤꯟꯗꯨꯅ ꯊꯥꯒꯠꯄꯤꯕ
khitang hek wari sauragana oi khoi isadi yaujadena aduga manungdana nupa dudagi masada natana mama su yauna ne sa thok piba khangjadi masa koibada mama su yauna rabra karino khudo lamatang pibada mama gi su yauna pinare chawbi sauna o kalak pro yana manim gi ne dana tungsi na pijarak bani sidai se nang yengsin bagi mathau tade ko nang su yam pam lagana pirang wai ko dana ai de tu hak na sopa mama na te apang posa khuding mak ining tek pa makai leiba ngami siagi si ngaktani awat pam ta leite awat pami tanabu mingondagi amana ta ni bagi wani khangbiyo anidu amana suhanda amana suwata khamdok pinaba yauda kana khatnari numit asidagi leisiga tombiga su toina tina khijri ibenuna apabiya isa singsi luhongbi rasinya aigi isa nu pasu ningthauna sanbibadagi hausikti angamba mingthol phawu phangdawre aigi wakhalsia pangnongda nunghaikre isia aisu khalibani ado tha khasik tingai biko aigana ningol haidu hoirabanina khasik awul langsinkhige apabi kari su puraktrasu yaine yengo aina nahanwai yum palakpadanya ipa imana hapirakpagi kariyam tawati ihan hanadu maklai nangna nungaite hairagana phamung amaga magi mapi murol kharaga simangaidana hoise asumnasu isina thamoi sengna hairadi aina karigi mu waruni aphaba numit ama hekta yenglasi asumna sangkhonbi luhongdore pau tabada mata ani dusu sangkhonbi hoida laklami adubu tombiga leisigadi kaya kaunade paithokna dun leinai matawaduda atai mata singna haire kaino nakhoi na paithokna dun leiriduna leisina ba phabireda ekoi kaisu tawjade thaba leina changkhonbi don sinduna ita sangkhonbi nangdi ekoi miyam marakta nareba yam phai ta pari haira masak phajabada natana suba nombasu yam kal ining thaunasu yam chali hai loyombina ibema konunggi angambagi manai nupi oidoini duhongkhrabadi hayeng ita kainaga kauba yararoi ikai khumnabaga loinana kaudoribani changkhonbina as ita noisidi sanariba waridu tabada tombiga leisigadi thamoida khasi kalakpa pokjarami adubu wam taida tumina leinarami changkhonbina ita leisi ita tombi nasidi ikoi miyam punna namidang sima chak chakrasi yade harakpamta yaroi ko leisina hoita tombi su noksinaduna hoyai adubu tombi leikai mamanabi singna changkhonbi amadi paribu thagattuna wa hariba mayam si taraga kalakpa amadi sauningbana khantharuba tauda masu yaikombada senkrage haina khalami asumna saksabudu su tokladuna mayum da hanaraklami leisiga tombiga su tungda mangda hanminarakpana leisi tombina nupa unaribadu urami manakaduda sautona dusu phamduna leiri matawadu leisi sautongi manakta sangsinduna kaidorge numidangsi leiramisina tombi ase ngasi itaw yaikombada silani adugi hainarami leisi wakhalda khali mana kaigumba ngasi ta yaikombada yekjelaba aisu ngasima ta sautona senba tare manadi sumam amalaroi leisi nakoina manabisi amta khamuduna kai khamano makoini yekjelaba aisu ngasi cheladabani banisu chauton pakhatna taningdida chenba kaina ta karanturna ngangkanu ko kaino karanturna ba aidi khangde chendaba yarai sini yak chendabada itomda sijagadabani nakal amadana yaikhomba pakhatna tombi nangor kuini senba yari musik matang zadeba soi chalagisi tombi yaikhomba na haribaga dutada asum na hairi aduwada khangde aidi chendaba yar yak chendraba itomda turelda chongtharaga sigedamni khanguna nupa ani du pai leita asumna ngasiki numit asida namduna nupi ani du selatlammi adubu yaikhombaga sauton gadi nupi ngang leibada natana lairabana patta labanu pa ngakto oirami mataw asida nupi ani du yamna kaplami adubu leisi madi sauton gi asingba khanglakpada nonganjingai mayumda thinbiyu hanjakhrage haibadagi sauton gi nupina mayum phawbu thilaklami adubu tombi madi izat adugi khallaga yaikhombagi mayumda adumak leiduna nongalaga oina thilalatlammi masa ani gi oirakli mataw asida napal na mang thak nuwa ngang lubi mama ani du mapal phawbu thokpa ngamkhitri changkhon bisu pari da luhongduna madi nungai ba punsi yengmada hingkhirami chawbi tapna thambal kana dabda ikhoi ani sia mafam zada matam khangda asoiba khara tawkhre hausikti ikhoi ni gi asoiba duna isa do na soire do aduni chawbi nangi di leikai miyamna khanghauba natte do aigi di isa gi ningsat loire
ꯇꯁꯦꯡꯅ ꯂꯩꯁꯤ ꯃꯥꯗꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯤ ꯄꯣꯡ ꯈꯪꯅꯗ꯭ꯔꯤꯉꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯄ ꯑꯣꯏꯕꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯌꯥ ꯈꯪꯅꯕ ꯑꯣꯏꯗꯕꯅ ꯋꯥ ꯀꯌా ꯉꯥꯡꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤ ꯃꯥꯗꯤ ꯑꯍꯤꯡ ꯂꯦꯟꯗꯨꯅ ꯅꯣꯡꯉꯥꯜꯂꯒ ꯊꯤꯜꯂꯛꯄ ꯑꯣꯏꯕꯅ ꯃꯥꯗꯤ ꯏꯀꯥꯏꯕꯅ ꯃꯄꯥꯜ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯆꯥꯎꯕꯤ ꯅꯨꯡꯉꯥꯏꯇꯅ "ꯊꯝꯕꯥꯜ, ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ, ꯈꯨꯗꯤꯡꯃꯛ ꯍꯧꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯁꯣꯏꯍꯜꯂꯨꯔꯤꯕ ꯏꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤꯅ ꯁꯦꯝꯗꯣꯛꯄꯤꯅꯕ ꯍꯣꯠꯅꯔꯁꯤꯀꯣ꯫ ꯑꯃꯨꯛ ꯍꯟꯅ ꯅꯥꯄꯜ ꯑꯃꯗꯤ ꯌꯦꯡꯁꯤꯟꯅꯕ, ꯏꯆꯥ ꯇꯤꯟꯅꯕꯗ ꯏꯆꯥ ꯃꯤꯆꯥ ꯈꯥꯏꯕꯁꯤ ꯇꯧꯔꯒꯨꯝꯁꯤꯀꯣ꯫ ꯍꯣꯏ, ꯑꯩꯁꯨ ꯍꯧꯖꯤꯛꯇꯗ ꯌꯥꯝ ꯄꯦꯜꯂꯛꯇ꯭ꯔꯦ"꯫ ꯑꯁꯨꯝꯅ ꯃꯁꯥ ꯃꯁꯥꯅ ꯍꯦꯜꯂꯤ ꯈꯟꯗꯨꯅ ꯅꯥꯄꯜ ꯀꯥꯔꯨꯕꯤ ꯃꯃꯥ ꯑꯅꯤꯅ ꯋꯥꯈꯜ ꯇꯥꯔꯕꯗ ꯂꯩꯁꯤ ꯑꯃꯗꯤ ꯇꯣꯝꯕꯤꯁꯨ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯨꯅ ꯄꯨꯟꯈꯤꯔꯝꯃꯤ꯫ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯁꯤꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯇꯥ ꯆꯪꯈꯣꯟꯕꯤꯗ ꯍꯥꯏꯈꯤꯕ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯕꯗ ꯆꯪꯈꯣꯟꯕꯤꯅꯁꯨ ꯉꯥꯛꯄꯤꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯠꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯈꯤꯔꯝꯃꯤ꯫